yaithokre haire ISTV News the Fangba Pau gi matung ina anti tribal bill gi Sursanpur gi JSC na Manipur Sarkar da thamlakhiba Satar of Demand da Sarkar asina pibada aruba amadi oithokpa wagadaba demand yaubuna wari sanaba asi matam khara yaithokpani haire Atopa Pau gi likhul amagi matung ina Satar of Demand asida community khara gi district pibagi wafam phaba yawi haire Singh gi mafam singda 6 schedule sana hanba amadi Mamangi Sarkar na district taret lauthokiba adu amuk handokadabani haiba wafam phaba yawi haire Satar of Demand da yawi haiba wafam sing asi Sarkar gi amadi JSC gi maikaidagi official oina khangalakpadi laitre Ngarang si Minister N Biren na ukhul gi tangkhul nagalong ground da pangthokpa mahak harau tayam na okpagi tharamda si Minister na wangang na ba bulletproof glass na siamduna thamba mafam da wangang bagi mahuta si Minister na stage ki aroi ba sarukta thamba microphone da oina wangang ki ISTV News da phama pawge matung ina sili langliba singna security point of view da yenglaga chief minister na wangang ba matamda pamdaba thodok thokadra haina singna badagi bulletproof glass na question ma mafam da wangang na ba sem sakhibani haire Asinarang singna sem sariba mawong adu si minister na yadabaga loinana mahakti miyam gi damakta lakpani ahang stage adugi mamang odapna thamleba microphone adu da wangang gani haina mahak masana sili langliba official singda khangan baga loinana ihang hang ba mafam da thamliba microphone da wangang khibani haire Sairau ba amasung Good Friday na lakpada Manipur khundaminari ba miyoi kanglup khudimakta speaker YKM sana nungai yaifaba ing tapa nungsi sanana hingminaba amadi sakhotpa purakpo oirasno haina yaifa pauzil pirakle All Manipur District Council Teacher Association gi lairiba khudongsa dabasing numit taramangani gi manungda kokhandrabadi makhal makha kaya gi khongjang sangsilagani haina ngasi Manipur Press Club ta pangthokpa pamusinga unabada association gi general secretary Letkho Hauna phongdokre Mana Makata na haikibada All Manipur District Council Teacher Association gi oza singna tha taret nipalom tolo phangdri ahangba fam sing mensindana thamli oza singi sabsab quarter pidana thamli masigi matang da ngasi chief minister deputy chief minister amadi tribal affairs ki minister da memorandum pisin kre haide tolo phangdraba school kaga bani sinhaba adu bu ekoi su kai election duty su handak gi 11 assembly election duty su tolo phangdana chatle hujik si angang admission to busu ngamdre ekoi na tolo phangdrabani na tara hilaga school chatlo haibra government na ekoi gi appeal ni masi phanghan bi draba athu matamda ekoi na the kind of agitation pen down strike dagi horaga makhata na ekoi sum chathagadori Imalaiba ki damak thawai ka thokraba singi numit April taraga humdoida lamdam asida punna himinarak liba singmi tami khudimangna laiwai khraba athoba singi khubamda haikal lekat tambiu haina RPF na appeal torakle RPF ki secretary publicity Robin Kuman gi serol amana athoba singi numit asida lamdam asida nungsi sanana leminarak liba singmi tami ilaisa khudimakna athoba singi khubamda haikal lekat tambiu amadi numidangi matamda yumthong khudingda maira katpiu haide Laning Ashon get Tabak Thoram Singh Natana, Numit Asida Saksa Haijanaba Amadi Makal Kudimaki, Harau Kumai, Liepna Nabasu Serol Asina Kangalakre. Athoba Singi, Numit April Tarag Humdoina Lakpada, Imalabaka Damak Tawai Kat Kraba, Laiwe Kraba Athoba, Singburoi Tamburoi Singima from the RPF Amadi Masiga Lami Sanglup, PL and a Kok Nondun Ikai Kumnabu Utli Haina Suserol Asina Haide. India gi Lamina Tatakiba, Tamtiraba Miut Mineda, Mapuroba Amadi Masa Kainabagi, Maisa Lang Horba. Ima Ibel ise isal sing amadi punsi super soinaiduna awasai thiang khang liba ilaisa sing khudimaki mafam dasu RPF amadi masigi lanmi sanglu PLN ikai kumnaba utli hainasu terol asina phongdolakle ning tamna leijaramba Manipuri aikhoibo mama lepak yolaga saba ngamba kharaga laktunaraga namduna loi chansilaba matungda India dagi niraga sabagi hainabi punsi mahing amada ngasidi onthok pire India ki lanmi phawa yauna Manipuri singbu drug ki lang thuanduna lamdam asibu nupa yaudana ngakpa lengak ama oihanaba silek leba thawong asidagi miyam hupna wakhal khanthamina duna India lengaki aruanba thawang asidagi Manipur asi kalahuna bagi damak ningtam lanjang asi leptana sangsin minaba adu hena maru oirakle hari RPF ti leipak miyam gi damak isagi I marik ama sieliba makai lanthena ki gani amadi miyam gi damak lep ki gani hari
Paugi Marak Tanatin break ama Laminasi. Irudio Coaching Institute. Admission open for 5 months CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampat Thotom Lekai behind Bagyo Hotel. Contact number 8131025634. Bread from Likla Bakery. Oza Pain Relief Ointment Khwang naba, kok chikpa, tang chikpa, phu naba na singbada sinaba yarba, lipsap group na puthok saba Oza. Beneath 100 meters from the Earth's surface, naturally filtered through saline streams, pure, clean and healthy water. Unified Academy Admission Open, Class 11 and 12 Foundation Course, Subjects Physics, Chemistry, Biology and Mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakaithal Bazaar, Airport Road. Changi labor solar padagi producing up the Cham Choktarba, Tumba Chava Yarakta, Kung Haman Marakta, Singita. Amat tanayaba upaydi Jolip syrup amasung Jolip capsule will change in scenario. Combined tutorials for CBSE admission open. Class 9, 10, 11 and 12 CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Vacation course for Navodaya, Sainik and Outsiders. Class 9, 10, 12. For details, contact Combined Tutorial Office, Sagolban, Moyang Lerak Machin, Bus Parking Impal. Break it tung the Makataba Pau Pizari. Kumbi Kendra Manung Sanba Sandang Kongda, Sanama the Okaya, Layong Kanga Balanana, Naduna like an Haidi. Housing Fawagi when a Mari Lena singer, young Sinbida Badigi, San Mapu singer, pharmacist in the Hidak Lega, San Amadi Oak, Kanana Vitava Fikatli. Amaramda Sandang Kongima from Karadadi, Sa Mapu singer, pharmacist in the BZ Koba, Hidak Asilega, San Doctor Sina Hidak Kapaki Tavak Satari Haidi. San Mapi Amada Hidak Akapman Lupasani, Amadi, San Masa Singer Lupasama Sama, Lowi Haidi. Sasan Loriba Mayo Singi Yang Biduna Darkar Ude Hita Langtuk Sing Mari Lenaba Department Piba Galwena Packet Piaba Tabak Thalam Sing Mari Lenaba Department Packet Pio Haina San Mapu Amana Fongdrakle. Yamada Lupa Chani Sana Omada Lupa Sama Sama Sumai Tokdana Koi Music Lady San Singsi Ayamana Imun Hudingi Nadabam Yaudreana the highway Yare Made Koi Lamdam Zioina Kumbi Kendrisi Oina Nariba San Singsi Mari Lenaba Department Among Yin Bidana Masigi, San Sigi, Sigita was in Sita Yamton Kandiva, Pamena, Sumain Tamzagi. Housing for all listening ani kungani toibo mai pakana ba anova sarkar asina sab sabat haba paikalakli haina Pantrebi Housing Finance Company Limited ke chairman cum managing director TS Hemo nangasi uripok leba company asigi office da pangthokpa pawmi sing unabada phongdokre mahana makata na haikibada center da sasan tariba BJP sarkar gi prime minister Narendra Modi na lauthokiba housing for all listening ani kungani toi asi Manipur da BJP ka chungsin na sarkar asina thaba paikat pa hogolakle Company asuna India ki North Eastern region da ahanbok oina license holder oiba financial institution ama oina sathara pathabak singda sarkar asuna suma pung phaba mateng pangbiduna awon Manipur ama purak na ba khona minasi haike Masi the wonderful announcement from the government side yam nungai mong khok phauja giwani haibadi as good si waragadi ekoi iramdam sida leriba kacha house makhai se to convert into paka houses Pradhan Mantri Awai Yojana housing for all by 2022 mission
credit link subsidy scheme sida base tawba phajara scheme ama lakhiba hairiba scheme ase 2015 gi 21st August ta aikoi punamaki iramdam Manipur se gi asset amoiraba Panthoibi imagi koloi minglen bu lojaraga mingthon jakiba Panthoibi housing finance company limited ka central government ga MOU ma sign tawna jaraga hairiba scheme se koi Manipur su loan so bhauja khrabani Opsin oiba music album putholiba amadi social media da sandoliba singi mathakta ain go oiba serak phanghanaba honaragani haina kanglei park student association KSA na thadorok cherol amana khangalakle Sach ki ba hi nongai matung pung amarom tab matam da Imphal Jiri lambi gi oinam long mapada leiba lokha da tare suba IRB gi gari ama tasin badigi IRB gi Sobedar Heni Paul Koba Senapati district ke Purul Akutpadi gi mioi asi laikan abang ngamdana sire driver na aruba phiyam da sokpadi gi hospital da laikan nakre Wangkai kendri manung da laiba sahi humpudagi humdra mapan fawad laiba amasung sahi marifugi matakta laiba ahal oraba singda Wangkai kendri MLA O Henry na all expension yanthokre ngasi Eastern Student Club nongwai bungda pangthokpa tharam aduga mari lenana MLA Okram Henry na phongdorokpada ahal singna senthok lambi laitabadagi thengnari ba khudong sadaba kaya adu all expension gi senpam masina khara makhai gi ko honba ngamlagani haiki Serau Singbuluna Nana Tamnabagi Pandamda Naharo Lesema Club Tamay Sinam Lekai na Amot Akai Sing Sitok Sing Dopagi Tabak Satakre Sing Kabalak Leba Miu Sing na Amot Akai Sing Mafam Sadana Hundokpa Uwa Sing Masatu Dekpa Amasung Maithana ba Khona ba Tabak Sing Tobiro Dabani Sing Laba Serau Singbuluna Nana Tamnabagi Damak Sing Kabalak Leba Miu Sing na Matiang Pangbiyo Haina Club Asigi Maike Degi Fongdorakle Loisilakpada Maru Eba Pau Amukhanau Surusanpur के JSC का मणिपुर सरकार का ngasi wari sanagani toramba adu matam khara yaithokre haire Hauji fabu gidi ISTV nu pijaba pawma tanga sida loijare miyeng tabiri bakuna makku amukan na